ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯅꯨꯄꯤ ꯌꯥꯎꯅ ꯅꯨꯄꯥ ꯈꯔꯒ ꯂꯣꯏꯅꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯑꯥꯔ.ꯀꯦ. ꯆꯟꯊꯣꯏꯕꯨ ꯃꯥꯒꯤ ꯗꯨꯀꯥꯟꯗꯒꯤ ꯒꯟ ꯄꯣꯏꯟꯠꯇ ꯐꯥꯅꯕ ꯍꯣꯠꯅꯔꯝꯂꯦ ꯍꯥꯏꯔꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯥꯔ.ꯀꯦ. ꯆꯟꯊꯣꯏꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯗꯨꯗꯤ ꯐꯣꯟ ꯑꯗꯨ ꯂꯧꯔꯣ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯃꯩꯇꯩ ꯑꯩꯈꯣꯏ ꯀꯟꯅꯕ ꯁꯤꯁꯤꯄꯨꯔꯒꯤ ꯕꯤꯛꯇꯤꯝ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯋꯤꯅꯦꯁ PDF ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯕ ꯌꯥꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯥꯎꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯌꯨ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯏꯁꯨ ꯊꯣꯔꯛꯄꯗ ꯑꯗꯨꯝ ꯂꯥꯎꯕꯤꯈꯤꯕꯅꯤ ꯑꯀꯤꯕ ꯌꯥꯎꯗꯅ ꯃꯌꯥꯝ ꯑꯩꯒꯤ ꯊꯣꯔꯛꯄꯗ ꯀꯅꯥ ꯂꯧꯕꯤꯒꯅꯤ ꯂꯨꯗ꯭ꯔ ꯃꯅꯤꯄꯨꯔ ꯑꯁꯤ ꯈꯟꯕꯤꯌꯨ ꯏꯔꯩꯆꯥ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯄꯣꯁꯇ ꯊꯥꯒꯠꯂꯛꯂꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯜ ꯂꯃꯟ ꯏꯆꯦ ꯏꯆꯟ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕ ꯑꯃꯗꯤ ꯕꯣꯝ ꯅꯣꯡꯃꯩꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯊꯨꯛ ꯂꯥꯎꯕ ꯋꯥꯟꯊꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯣꯛ ꯌꯦꯟ ꯁꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩꯁꯨ ꯅꯠꯇꯕ ꯂꯥꯛꯂꯤꯕ ꯗꯤꯋꯥꯂꯤꯒ ꯃꯔꯤ ꯂꯩꯅꯅ ꯕꯣꯝꯕꯨꯂꯥ ꯊꯥꯕ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯤꯡꯕ ꯊꯝꯕꯤꯔꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯃꯁꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯅ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯍꯤꯟꯗꯨ ꯙꯔꯃꯁꯤꯡꯅꯁꯨ ꯏꯁꯄꯤꯁꯤꯌꯦꯜꯂꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯒꯅꯤ ꯈꯟꯖꯩ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈꯣꯏꯔꯥꯛꯐꯝꯅ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯎꯔꯤꯄꯣꯛ ꯁꯣꯕ꯭ꯔꯣꯟ ꯊꯤꯡꯉꯦꯟ ꯍꯧꯔꯪꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯣꯔꯣꯛꯈꯥꯏꯕꯝ ꯑꯃꯔꯖꯤꯠ ꯆꯍꯤ 23 ꯑꯄꯣꯛꯄ ꯁꯣꯔꯣꯛꯈꯥꯏꯕꯝ ꯍꯤꯔꯣꯖꯤꯠꯀꯤ ꯖꯦꯠ ꯊꯥꯡꯕ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:40 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯂꯕ ꯅꯨꯄꯥ ꯑꯗꯨ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯀꯨꯀꯤ ꯈꯨꯟꯗ ꯆꯪꯈꯤꯕ ꯑꯃ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 9ꯇ ꯎꯌꯨꯝꯄꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯋꯥꯈꯜ ꯈꯔ ꯆꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃ ꯇꯦꯔꯥꯄꯨꯔ ꯃꯃꯥꯡꯗ ꯂꯩꯕ ꯀꯨꯀꯤ ꯈꯨꯜꯂꯣꯝꯗ ꯆꯪꯁꯤꯟꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯪꯂꯥꯟ ꯂꯪꯖꯤꯡ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯤ ꯏꯃꯥ ꯏꯔꯩꯃꯁꯤ ꯅꯨꯄꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅꯤ ꯃꯁꯤꯗ ꯅꯨꯄꯥ ꯈꯨꯔꯨꯝꯕ ꯆꯠꯄ ꯍꯥꯏꯕꯁꯤ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔꯗ ꯅꯨꯄꯥ ꯌꯦꯡꯕ ꯆꯠꯄꯒꯨꯝꯕꯅꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯟ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯅ ꯋꯥꯐꯝ ꯊꯝꯂꯛꯂꯤ